Kana legidraba angang singbu miyamna minungsi utpiduna makoibu ngakpi senbibaga loinena thona hapiba mathau tai haina Manipur gi Governor Dr. Nazma Heptulana phongdokkhrai. Manipur da yelhomi kanjanaba lakliba January amadagi lamdam asida ILP chanaba haunaba sem saba loire haina Chief Minister N Birena phongdokkhrai. Lengak na CSO singi masil menaba honariba shina miyam gi khongjang mayol chumba ngamloi haina menpeki convener Yunamcha Dilip Kumar na haikrai. Miyam na pamdraba CAA busogatuna BJP na miyam gi khongchat ama sakene haibisi angak papoi haina CLP gi leader Okram Ibovina phongdokkhrai. Amadi MPCC na sinduna ngasi Indian National Congress ke chamaga kuntramari suba foundation de thorum pangthokkhrai. Kurumjari Times of Manipur News yang berbisumbu taram loksari hojik miyam da pau santong na pijari. Lamdam asida lairiba kana laijedraba angang singbu miyamna minungsi utpiduna makoibu ngakpi senbibaga loinena thona hapiba mathau tai haina Manipur gi Governor Dr. Nazma Heptulana phongdokkhrai. Wafam asing ase Raj Bhavan amasung Social Welfare Department punna sinduna Imphal gi Raj Bhavan na pangthokiba nongmagi oiba Christmas amasung New Year Carnival 2018 gi tharumga mari lenena paumi singu unaba amada phongdokhibane. Thormaduda kana laijedraba lamdam asigi orphan home da lairiba angang sing asibu Christmas amadi New Year gi nungaibada saruk yahanba fangnabagi damak thoramasi sinbani kana laijedraba angang singbu thona hapiduna makoigi wakalda ninghanaba poktana bahonaba tangai fade lakadoriba anobu sahi asina nungai yaifaba tangdu leitaba saukhatpa lamdam ama purakpa oirasuna haina yaifa paujel piki loinena sotharaba singa mateng pangnaduna manaba khunai ama semna bahona minasi haiki. Well, I give a message of New Year and the Christmas. We have just celebrated Christmas and we are moving to a new year. I wish the people of Manipur and the people of the country and the world at large a very peaceful, prosperous year. And today's event is an event to celebrate it with children who are so disadvantaged. And it is better to enjoy your coming New Year and your Christmas with those little kids. You can see how they are happily jumping around. So I'm very happy today. Christmas amasung New Year Carnival 2018 gi thormaduda Deputy Chief Minister Yumnam Joy Kumar, Social Welfare Minister Nemsa Kipgen, Health Minister L. Jayanta Kumar, CAF and PD Minister Karam Syam, Irrigation and Flood Control Minister Lepau Haukif, DGP LM Khokti amasung maruiba official singsu saruk yakhi. Thorumga mari lenena Social Welfare Minister Nemsa Kipgen haikibda Governor na asiguma thorum ama sinbirakpa asina khunai asigi tungi yumbi oigedoriba angang singda nungsinaba punna himinabagi wakalon chenhanduna Tuan tuan ba kanglup singi marakta lairiba nungsinabagi mari adu hena session hanba ngamnagani haikhi. For children irrespective of caste, creed and religion because they are our future. And such program Madam is organizing, this will give us more closeness and bring peace and harmony among all the community. Manipur da yelhomi kanjanaba lakliba January amadagi lamdam asida ILP chanaba haunaba sem saba loire haina Chief Minister N Birena phongdokkhrai. Wafam asing ase BJP Thobal district na sinduna CAA 2018 na leibak asigi miyam sokhande haiba khanganaba khangabok to sakiba Jana Jagran rally da saruk yaraduna Chief Minister N Birena phongdokhibani. Rally adu khangabok kendro gi basu ground da loiselaba tungda mafam aduda miyam gi mifam amasu pangthokhi. Thoram aduda athoiba mithunglen gi warol pireduna Chief Minister N Birena hai
Manipur gi yalomi sing mangkhigedra haibigi mi painer madu BJP na matam chupagi oina kokhan bagaloina BJP na Manipur kalle haibada hojikti haiman bathoktre lamdam asigi yalomi sing kanjanaba ILP chanhalu haina lamdam asigi miyamna matam kya gi mamangdagi iho kya hogduna lakhi loinena misimina asopan kya su yaukre adubu matam adugi center amadi state laingak pairiba singna miyamgi ihul khangdaba amadi minungsi leitabana ngasi phawbada ILP chanhandana leirikli Center amadi state paliba BJP laingakna miyamgi khanbiduna Manipur da ILP chanhanduna yelhomi singbu kanjanaba thabak paikhalapa horakpa asi aikoi khudimangna kaufam thokte masigi damakta Bharat ki Prime Minister Home Minister Defense Minister bu kaurose haiki amaromda CAA da leibak asida leiriba miyoi amatagi sentiment sokadaba wafum amata yaude CAA lishingni taramapana Pakistan Bangladesh amadi Afghanistan da minority oina leiriba aikhoigi igi mari oiriba naihatpiraba miyoisingbu kumza lishingni taramarigi December fawbada changnupasingbu leibak asida leibagi ayaba piragani haibani aigi yumda aina sangjapam piba amadi pida baibasi aigi apambagi matung ille aikhoigi aina si aikoina sembani atopana semba natte lamdam asidagi haukiba hojikna Bangladesh ta khundaduna laikhraba maitai amadi maitai pangal singbu mafam aduda otpi neibire hairabadi makhoibu sangjapam piba haibasi aikoi khudimaki apamba oirakani haiki Sainga koi birabani tungi damakta tungi mirol ki damakta ngasi ki mirol ki damakta koi kanwir mabani aduna BJP ki tawimal se ai koi na koi ki ponsin le dingai singsi hai basi medai mayam da apel tongni corruption noi kara anything mutat ki har gadi makot ta ki modat kada ban makot ai koi na senga ban mito da lebak senga ni ai koi na moling lebak mot kini ai koi seng batai aduna BJP सरकार मुझे के किसी दी हमको ना सन्निंग ग्रेडी मरम दी करी नोहर का नंगा साइन है कि बतो भारत है बसे निंखा तंबा सॉवरेन कंट्री मनी भारत की मनुंग कना लागा लेगद के ले रोय दगे से भारत कोई ने लेको द बनी पाकिस्तान ने लेपो या रोय बांग्लादेश ने लेपो या रोय अमेरिका ने लेपो या रोय बा Thoramadu Works Minister TH Biswajit Wangjing Tentha Kendra MLA Paunam Brozen Yaskul Kendra MLA TH Satyabrata Segmai Kendra MLA H Dingo Hanagi Minister Dr. Nimaichan Luang Amadi Social Worker KH Menjor Namathangshina Thoramapu Amadi Akhanaba Mitunglen Singwena Saruya K Apprehension mayam da thamubu matamda nakhoi apprehension karino haina harako matamda akhoi hanadagi public mayam na duga Manipur ge miyam haibadi indigenous ke oiba miyam singse kannabagi damakta achumba lambi ama adugi apam lambi ama da program ge damakta haijaruguda irai laina ai adu wargade ai parliament Manpack ki convener Yumnamsa Dilip Kumar ngarang midang pung tara mathoirom tarakpa matamda Manipur Police Commando ge kanguna Naurem thong samu sangda leiba masagi mayumdage pick up tawkhre haire Kari maram gidamak pharibano haiba sapsana khamngamdrei TOMTV na phangba pawgi matunginadi Yumnamsa Dilip Kumar ngasi ayuk phawbudi Lamphel Police Station da thamke maki mathakta case amata lokhatpa leitri haire panbayabadi ngarang kwa kaithel da leiba AIMS ki office ta pangthokiba Manpack ki oiba pawmi singa unaba amada hayeng BJP Manipur Pradesh na sinduna Jana Jagaran Abhiyan gi makhada CAA bu saugatuna Imphal da satkadoriba rally da Manipur gi miyamna yawba yade haibadu lamdam asigi tungi khanbiraga firep lawbiyo haina Manpack ki convener Yumnamsa Dilip Kumar na phongdokiba leikrabane Karigumba khara hairubagi karigumba khara ngangubagi damakta ekta phagatana pukatana thamba and haibu si amna nuaitaba thogo amati oi Chief Minister masamangna CBSC na sohalakani habagi akiba leibadagi protective measure hapiu haidna changjalurobane haijarurobane yabiratana halakpa matamda amuk taramna wokhibani leiriba miyamgi fundamental rights si matbagi thabak aduga miyam machin menbagi thabak sidi kharamakhay hanhaningi adu natragadi leiriba democratic country amada koi hingmada awabo kaneta Nakalamaromda police na pick up tawruraba Manpack ki convener Yumnamsa Dilip Kumar ngasi ayuk pung tararom taba matamda condition yauduna thadorokre mak thadorokraba matung ngasi nungthel Imphal West ki mapam amada pangthokiba pawmi singgu unaba amada Y Dilip Kumarna makpu fazilaga miyamgi khongjang namthabangam loi police na mahakpu fazilubagi thong adu yaningde democracy chatpa leibak asida lengang na sathariba thong asi miyoibagi hak matpani lengang na CSO singi masil mena bahonariba asina miyamgi khongjang mayol chumbangam loi haike Democracy satli haina de kanna lawjariba amsu democratic country ni haina lawriba asumba leibak amada miyamgi
bu aki yakhang pira kanda natraga miyam bu phajat munsala kanda miyam gi leiriba freedom of speech to adu manghan gani amusu miyam gi citizen gi fundamental right adu manghan gani haina thangli ba khongthang se masina main peki machin men ba amsai ko miyam machin men ba kedo namoi habse nasi manipur lenga tangai khambi tangai thade habse ko mai kedi thamjage Hayeng BJP Manipur Pradesh na sinduna satkadoriba Citizenship Amendment Act ki awareness rally bu maikai kyadagi yaning da phongdok leptri Manipur People's Democratic Front asu pangthokadoriba rally asi miyam gi mayoktini haina phongdorakli ngasi Major Khulda laiba Manipur Press Club ta pangthokiba pawgi mifam amada Manipur People's Democratic Front ki Secretary Sapam Samungong na phongdorakpada BJP Manipur Pradesh na sarkar paire sakti leire matagum CAA bu sagatuna rally ama singene haina thorang tawribasi yamna laibak thibani mana makha taraduna Mikhal gi matamda voter singna tawjarubagi fal ngasidi fangle maramaduna Mikhal matamda miyamna sel lawduna afava mihut khanbagi matam oire haike CA support tawraga achauba mifam ama phammaga nataga support tawre haibegi sembedi utpa oina rally chakane haibasidi Manipur praja miyamgi mayokta satpaga pangkhak ne koi lawi argi matakta sarkar paibani all the power in their hell laibanina khomaga tawai ai nataga khom daga nataga mai magi kenigi MLA na tawai citizen amendment bill pass ko yaro haidana Manipur da north east da bahar ki jaga jaga da irang hauringai marak sidaida inner line permit system sanar ne na declare tawre koi ma do support or oppose tawra malugi merit di merit later on koi discuss tawgini aduga marak sidaida koi inner line permit system sanare and declare tawagi harau phongdogi release ne haibasidi against the people of Manipur Indian National Congress ke chamaga kuntra mari subama pokumon numit palan thorum ngasi Manipur Pradesh Congress Committee na sinduna BT rotalaiba Congress babana pangthokre yamna pamdra bani yanindra CAA gi matangda BJP na hayeng miyang gi khongsat ama satkani haibasi angapa poi haina CLP gi leader Okrami bapina phongdokre Manipur Pradesh Congress Committee na sinduna pangthokiba thormaduda CLP gi leader Okam Ivo Vina makha taraduna Bharpu ningkha tamnaba honabada Indian National Congress ANC na laukiba thaudang kaufam thokte ningkha tamnaba honabada lamyanba oikiba lusingba kyagi mafamda ikai khumnaba uchari democracy chat palaibak asida center amadi state lengak pairibasingna tawningbata tawbigi thong asi miyamna yafam thokte yengduna leifam su thokte center amadi state government ki asoiba sing puthokuna miyamda khanganba tabani Congress party gi oinadi hanadagi haiduna su lakpa CAA gi mayokta matam pumada leigani hana CAB yaningdi haiduna lauramba aduga ILP system pirakle haiduna CAA bu phongna sagotuna rally chatkani haibasina state asigi khalibra haibadu mayek singna takli karigumba wafam ama hairubagisu hekta fajinba lengak asi sunam sasangi sarkar amani miyamna asawba para ama tambirasi haike Hongsin amate health sector da primary health sub center da jingi sinau jingi yawreba karamba kendra primary health sector Jawaharlal Nehru Institute of Medical Sciences Medical College di Khatodi Line Doctor Sulai Hoi to primary health sub center da anobo site natraga primary health center am da anobo site karamba ma district amada district hospital sai haibase am ta puthopiro matam dugi akhoi ki UP government matam akhoi na sason tawba matam du di akhoi na te north eastern state singhe resource legendary state ni haina akhoi la tonganba special plan assistant mayama mapina district khudingi sarba singda khamge tampak khudingi sarba district hospital 100 bedded 50 bedded sarba mayam primary health center primary health center sarba mayam singse matam duki congress na lusingba UP government na khoida special plan assistant period sarba matani Sevadal gi member singna bande matram saktuna hogdokiba thormaduda MPCC ki president M Okendrona INC gi flexing khatki lisingani taranipan gi December 15 dagi lisingani taramapan gi December 15 fawbada MPCC gi member oiramba amadi party gi aifanaba thabak toramba laikhidraba member singda ikai khumnaba utuna minute ani awaba phongdokpa sahi marifu gi mathakta leiba party sigi mapangal kankhanaba honaramba ahal singbu ikai khumnaba utuna kudol pot sing piba amadi youth congress na puthokpa souvenir miyam da phongbana mapungoiba thoram oiki thoramadudha CWC gi member gai khangam na haikibada Congress party gi puari Bharat ki puari ni
Sahi kya sang ngasi oriba Bharat asi oirakna bahona kiba kaya adu kawa makai ngasi ngarang da pokiba party kharana makoina loina tawbudo na ngang sakpasi tabada nokningba ba phawi Bharat asi ngasi di democracy ge laingak lon leitaba leba ama oire yumkai bandop thamlaga leibaga chap manare state asida ILP sanare haiduna harauduna leiri ILP na CAA ngak thokpa ngamudoribra piba masida ani suba independent movement amage tangai fadaba leire haike emergency henba sathi badumba sason halo je ko kinai I think the fundamental rights right to religion right to expression and I think individual liberty me amasa ama khom nei tre nang ning ba shon ning ba yaroi nang nang ni badunga me yaroi I think the bomb line is standard badi ana asam lo nang me yaroi type of hormones labor sason sini undeclared emergency have the point of need emergency lay khamna apota gar khamna emergency matam tiki for here sathi ba adu sason bakhan dei makha lay ni hai where there is no distant voice where there is no voice of the minority mado democracy nahi tha MPCC ki President M. Okendro Hanagi President Tian Hokip Yauna, ex-MLA Minister Amadi PCC ki member sing Yauna, MPCC ki thaupu ba kyasu Tharmadu da sarug yaki. Tongan ba kendra dagi lak pamya kyasu Tharmadu da sarug yaki. Tharmga mari lenena MPCC ki President M. Okendro na. Lakaduri ba sahi lisingani kungi January amadagi CAA amadi NRC ki mayokta MPCC na miyam galoyena akan makhongjang sangsin ba hawragani. Party na tumina khak leiroi center amadi state BJP gi matam loirakle ngasi pangtholiba ANC gi chamga kunthra mari suba mapok kumon palan thormasina party sigi mapangal hena kangkhat hanbada asobu mateng oiragani haikhi paugi marakhan aten ba brem tang nominese yang ware Soktabadu loidi wabdu koknaba rebalance Soktabadu koknaba rebalance habadi electrolytes amadi energy rebalance Lagliba December 13 ki January mga fauba Manipur Mountaineering and Trekking Association MMTN Sinduna Churachandpur District ki manung chana leiriba MMI Complex Lamdanda Youth Adventure and Water Sports Festival 2019 pangthok cheragani District ki package oina lobi bagi khudong chabusu leijari Trekking, caving, boat race, rafting, motorboating khaktanatana camping na chingba event kaya amasu yawgadawri Festival asida sarugyanabagidamak contact tawbiyo Manipur Mountaineering and Trekking Association contact number 7005627984 natraga 7005165120 Admission open for the session 2020-21 Hello Kids Clubhouse Preschool Kawasa Falerak near Nursing Mandir Facilities available Digitally smart class Transport facility Fully trained staff Spacious classroom Friendly environment Hygienic midday meal For more details please contact Hello Kids Clubhouse Preschool Contact number 700513143 or 700517236 khurumjari lamjingba finance na makal khudimaki gari sing haibadi 2 wheelers 4 wheelers commercial vehicles amadi commercial equipment sing ba loan pizari documents isang changdana amadi processing matam changdana yamna laiba mawongda loan phongbiragani amadi adom ge achin ba thu bagi damak mayamna wabiragano makal khudimaki gari ke asu bandan lawzari Christmas ke oiba khadaba offer su pizari akupa marol gi damakta lengsin bira u lamjingba finance Nagamapa Rims Road opposite Mitain in the Temple Natragana Lamjingba Finance Uripok Havam Diwan Lekai Ekoigi phone number 6909959834 da contact tobiro Laurembam Enterprises Makhal kayagi furniture items phangbiragani maruoina sofa set office table amari chair set wedding set asina chingbani furniture item ama leibada chada tara manga dagi kun fawba discount pijari loinana Christmas amadi New Year gidamak akhanaba offer su pijari mattress pambiba singna sleep well moirang khomdagi lobi biyagani akopa moral gidamak lengsin birau Laurembam Enterprises Kanchipur opposite Manipur University akhoi contact number 97741 natraga 8787675251 Break matung da makata pa pau pizari
Security na akan ba section tharang lokhaliba City Police Station gi manung chanba Thangal Bazar gi ngari gali danga si ayuk pung mari ga minute yang khairam taba matamda sakang na basing na plan tawduna thamlamba IED ma pokai kre thodok adu da non Manipuri ma soktuna like na kre soklaba mi adu gi maming Sibaji Kawi Garwar Valia dagine mahak irum wholesale tawba mioi ni IED pokai ki badu da manak nak pada leiba Kisor kawba mioi amage dukan gi satar gi sarukra akaya toy thoke Thodok adu thokle haibagi pau hek phangbaga Manipur Police ki makok thongba official singamade bomb expert ki kangbu laktuni yengsin ki IED adu kanana kari maram gi damak pokhai hanbano haiba khangmangamdre IED pokhai khraba matung ngasi ayu pung ngarom taba matamda Imphal West District Police Commando amade City Police ki apun bakangbu na Thangal Bazar gi akoiba mapam singda parks and operation sathakrai adu moinamak mi phami pun yaw ki bedi leite hairi Matam ikan Kanadana lilong dalaiba taruk suba Assam Rifles ki post manakta leiba toll tax counter gi manakta sakang da basingna asaba bom amat thamlambadagi miyam na mi painaru re tungda lilong police ki kangbuna yengsilba matung bomb disposal squad kangbuna chingnari ba posak adu makata na yengsinbada box masa amada yotpi amadi yotek sing hapsilaga wire matek ama inthoklaga thamlambani haiba khangmangam kibani hairi Lambi thong matik sana lairaga sakotpa mafamni amani haibadi langani sakotpa haibasi mafam aduda lairiba mioisingi wakalon aduna afaba wakal khanba tungi miyang sana uraba matamdata sakotpa haigadabani haina CAFN PD Minister Karam Syamna phongdokrai ngasi naran konjin mamang lekai dalaiba Ideal Youth Club ta club asigi contract ruk suba mapokumon thorom amadi lekai asdagi Guinness World Record chankraba thongngjum Niranjebu okpugi thorom da sarugya kiba minister na Aikogi kunai asida asoiba masa masana asauba asoiba ama thokhalle saukhatpa haibasi ai dagi hauraga saukhatpa oirakani lekai amada lairiba naha singbu thaksi khasi lehenduna afaba wakal khananba matamda club na asauba thodang ama lauduna lakle afaba club lairaba matamda lekai adu saukhatpa oigani loinena mi amana afaba thabak tawrakpa matamda sogatpiduna aikoi masel amaga mateng pangnaraba matamda afaba saukhatpa thabak kaya mapung phana pangthokpa ngamgani amaromda naran konjin chingda eco park ama sabata natana kendra sigi manungda lairiba lambi thongsing mapung phana semjelagani haiki aina vote kari ngai chahi manga taradugi manungda masak naiba thabak khara aigi kendra karma mafamda ai kari tawgadagi na khanbadune bai koida darkar orise aduna hojek ani suba ahum suba semgalakadaba ngasi naringwandingi prajasingna thamjaramge adubu hariba thabaksingji tawba kanda cooperation changi Diesel auto na air pollution noise pollution kya thogalabasu lamdam masigi thabak phangdriba mioi kya ge hingnabagi lambi amadi pire haina uripo kangsup road auto mega diesel association ge general secretary salai khomba laisramna phongdokre ngasi mana inkol community hall da pangthokiba association asigi tarahumdai suba foundation day tharumga mari lenena mana makha taraduna lamdam masigi tuan mamufam da leiriba auto association amagi makha da gari kun tradai cheli adubo gari sing adu Imphal manungda parking oibuna parking mafam leitabagi khudongsa daba kaya mayoknari amadi traffic jam oihalle masi thoktanaba mari leinaba singna parking gi mafam sing yamhanaba thorang lokhatpiyo haiki ngasi association ge mapokumon thoromga mari lenena association ge makhada cheliba gari chamaga mangana association asina service tawriba road chingda ngarang gi oina gari atongma lawdana miyamda khudongsa ba piki gari gi lam gi loimak lakpani na aikoina parking si ani dang ahum dang arrange tawbiu haibada akoi awaba mayam transport department da akoi ga moiga gi marakta nungai taba akoi gi pen daba sigum bagi di adum lei aduga akoi ge locality hai tare lam singsi di adugum bagi parking gi khudong sabadi loinamak lei aduga Imphal gi bazar gi area da ko sigi parking gi khudong sabase akoi da yamna phangjade Imphal Jiri lambi paringi maru oiba thong ama oiriba irang thong ngarangdagi yakidaba maramna ngasisu lambi faunaba ngamdana leire Jiribamdagi Imphal thorkadaba malpuba gari chama hena lambi da panduna leire nakalamoromda thong semjinbagi thabak asi ngasi loisilba yai hairi Federation of Haumina the Bengal Eastern Frontier Regulation 1873 gi makhada ILP system gi matangda Manipur gi Chief Minister da point manga yawba memorandum ama pisin krai
Federation of Haumigi President Sapamsa Jadomani Amadi, Secretary General Yazing Vikishina, Kujek Piduna Pishin Kiba Memorandum Aduda, Manipura BJP Gelanga Ashina, the Bengal Eastern Frontier Regulation 1873 Makada, ILP Chana Hanaba Firep Lorupabo, Federation of Haumina Taramna OE, Adubo, Bharat ki Prime Minister na Thamkiba Wafumbo, Mapung Fanaba Aseng Bayelhumi Masak Tafam Toe. System Asina, Scheduled Tribe Amadi, Scheduled Caste Lista Hana Yakshin Karaba Mitop Singadu, Native People ni definition ga Kenabana, indigenous ni haibasu langani. Makoina Manipura Laiduna Manipur people natraga, Barke citizen ni haina lori. Maramaduna, indigenous people asi chumna define tauragadi, Madugi Awaba Lairoi Haiba Wafam Sing Yauri. Manipur amadi North East ki state singda CAA chanaba yaroi haiba dabi tawduna musu amadi JSCC na kusamna sinduna ngasi MU campus manungdagi hawraktuna mahiroi kya na candle rally ama satkrai adu moinamag rally aduna MU gate yoropada police na thingbadagi makata na sadan kidrai maduda police ka ngaihak ningai sangdana matung North East state singda CAA chanaba yaroi we oppose CAA haiba kholau kya lauduna khongsit adu losin ki Makada Tabak Toriba Master Roll Workstars Amasung Home Guard Singi Thani Pangi Tolo Pithok Bidana Thamliba Asi Athuba the Pithok Pioina All Manipur Water Resources Department Employees and Workers Organization Mari Leneba Singi Puning Singsilagli Ngasi organization asina Thadrok Pachero Lamada Wafam Asi Pungdoluduna Taliba Dabi Asigi Matangda Tha Asigi Kuntaretage Wakan Mipam Sataduna Lagli Adubu Mari Leneba Sing Ngasi Fauba Mijang Changbidana Lagli Makatana employees singi Pithoktana Lairiba Thani Pangi Tolo Pitokpa Anuba DPC gi fal Lautoktringaida Master Roll Amasung Workstar Singi State Policy Semduna Conversion Amasung Regularization Tobiu Hairkli Paugi Marathan Aten Babre Matangalong Minese Aigi target aina politician pois da aina ai khoi the humanity mamangak podona ai issue sida Nagasu Nagagi issue, Maitegi issue, Muslim gi issue, Cookie gi issue, Mamagi issues the loina concentrate over community da. Apundo state ki structure ama udam. State ki wena wangang ba mi se apundo gi se. You rakta mai magi koi startup ki makhada khoina fund ga piraga paisa ga piraka na moina sida Manipur ga halaga masa akhoi own product ga puthok na tawbusing se. Masugum basidai politics to bagi nungai badu di phawe aduga marak ta muk politics kari nungi tawrubuno ina khalak kari nungi tawrubuno ai masi ai pothara ge da kaina pakhong ama chalake chalune chahi amagi plan tawge haradi phau pambi thabiyo chahi taragi plan tawge haradi u pambi thabiyo chahi chamagi plan di ichabu afaba school dam hai tamhanbiyo icha kaina afaba school haidi lanai coaching tawgi awaba lehendaba school du da dum changnai na coaching to honba mama paga cha manana warak watembi ba gym aerobic dance football thangta mamang da 12 exam gi topper su puthokhraba khwaidigi chawba nanba khwaidigi phaba school Slopeland Public School Khongjom chumabra chumme yam khangi ko yes only Slopeland Public School Khongjom Dakshila Institute, admission open, courses on offer. Dakshila Capsule NEET for NEET 2020 eligibility 12 pass. Duration 3.5 months and course fee is 1,214 per month per subject. Batch starts on 13th of January 2020. Dakshila Capsule JEE for JEE 2020 April session. Eligibility 12 pass. Duration 2.5 months and course fee is 1,667 per month per subject. Batch starts on 13th of Jan 2020. Dakshila Crash Course NEET for NEET 2020. Eligibility 12 pass and appeared. Duration 1.5 months, 45 days approximately, and course fee is 1,667 per month per subject. Batch starts on mid of March 2020. Admission free for super achievers like position holders in 10 or 12 any board exam, 85% and above in 10 or 12 in any board exam, 75% and above in HSLC for the students of Heritage Convent who are eligible to take NEET or JEE 2020. Hurry if your dream is to become a doctor or an engineer. What are you waiting for? For more details, please contact Takshila Imphal branch at Takshila Heights, Thamaiban DM College Road, Imphal. Scan the QR code for online. Mangalam Enterprises,
Exclusive and top branded household as well as office furniture items available. Please avail our season offer before first week of January. Offer up to 50% discount. For more details, please visit Mangalam Enterprises, Kaisampat Kaisamlaikai, Imphal. Madeline Ambulance Service Manipurna pung kunmari chupna miyam gi seba taugzari. Ambulance service asina miyam da pizariba service singdi yumdagi hospital da pukhatpa, hospital dagi yumda puthaba, hospital amadagi hospital amada puba, yum thangnariba state singda anaba sing puba amadi lauba, loinana India gi mafam khudimakta chatpa yaraba air ambulance ki service asina chingmani. Masida natana lambi gi accident ta lemna hospital da pukhatuna miyam gi mateng pangjari. Adom sunga simak save taushin biu aikhoi gi contact number 9205987988 natraga Play Store sangbiduna Madeline F download tobiu. Break matungda makadaba pau pizari. Lengagasina anti-corruption cell linkhaliba asi huranba singi maikum oirabara haina Manipur Muslim Welfare Organization MMWO ge Secretary General Aminuddin Mojingmayumna lengak tamaral sikre. Hatada leiba MMWO ge mayalo singda pangthokpa paumi singa unabamada mahana makata raduna MOBC ge makada minority students singi piramba scholarship pe senfam kya huran khibagi matangda haukiba sahi ge April mangada lupasiga lengaka MOU ama sign tawnaduna SIT semnaga tigat khibagi report hauzik phawba puthoktana thamliba karigino madugi su mathakta hana minority students kya ge scheme ge senfam kya huran khibagi wathok leiringai chargasida MOBC gi makhadagi minority gi piramba scheme singi kanaba kya kakhat khibagi chapsaba maram khangadabani haiki amaromda hairiba minority scheme singi senfam kaksingi UBI branch tagi sasinaba account hangduna huran khibagi farba officer sing amuk hana masagi famda hanjinaduna thaupuhan bahaibasi hiram masida lengakna karamba mityang yenglebagi haibadu chapchana takle haiki pre-matric scholarship ki yamlaba senfam mama fake account da kaksingi UBI branch tagi huran khiba hairiba huran khiba officer singdo ngasidi masa masagi chauki ko na nungaina di department da hallaga phamhaleba aduga di masigi matang se koina Manipur Muslim Welfare Organization kayarak hana government da memorandum vision remind to khre adu ngasi bhawda madugi paukhum ngai boina khoi ji leire hojik ngasi bhawda paukhum phangdana leire masida hajening libadi ngasi palibali ngaksina anti corruption cell ni gaina hangdoktana corruption ni mayok ta lepi mi gaina lepi se huran basing ji kangkhatpi yana ba madugi maikhum upi bra habase masi lupki maikai degi hangjari Assam Indigenous Peoples Protection Committee AIPPC ge General Secretary Seram Herajit Singh bu police na fazin khibabu yaningde athubada condition amata yaudana thadorkadabani haina AIPPC na dabi tawrakli hiramasi ga mari lenena ngasi Assam Indigenous Peoples Protection Committee AIPPC Rangpur Kasar Assam ge office ta pangthokiba paugi mifam amada AIPPC ge Vice President Imali Lishing na haikibada Seram Herajit hairiba miyoi asi gari semba satkibadage Silchar police na wari khara sanasi haiduna pukraga fazin kibane mahana makha taraduna haike madudi India government amadi Assam government na Herajit pu maral lei leite haiba khangdana maral ama pisinduna fazin baibasi maram sade maramaduna khara kupna nainabiraga Herajit ki mathakta paliba exing lokthokuna condition yauduna thadorkadabani karigumba thadorktaba tarbadi makhal makha kya ge khongjang sanction bahaina lepna re haike Gangudana gari semba chatpadagi Silchar police na wari khara sanasi haiduna kauraga phajanki phajanliba mawong asi yamna nungaite aikoigi asigumba bharat ki chana pathapta lairiba mioiba khunaina mahoksaga loinana hingminnabada kiningai oiba phibam kaya ama thoglai aikoi singsi icham chamna apikpa sagai ama oina leijarabasu ngasi malemgi mamangda aikoi Hindu Muslim haidana aikoi gi Naga Uki amadi aikoi gi Brahman sing natana aikoi gi Dimasa mayam amasu aikoi ga loina dana chanminari nathai biraga hingbagi hak asi aikoigi Bharat Sarkar na ekta nathai biraga aikoigi haksi Hindu sing khaktagi oigadabani haiba asigumba wahi kaya ga loinana apikpa sagai bu mutna na ba thorang silukpa
ꯑꯁꯤ ꯌꯥꯝꯅ ꯄꯦꯟꯗꯦ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ AIPPCꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯀ꯭ꯔꯝ ꯂꯛꯀꯤꯀꯥꯟꯇ ꯁꯤꯡꯅ ꯍꯥꯏꯈꯤꯕꯗ ꯑꯁꯥꯝ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁ ꯄ꯭ꯔꯣꯇꯦꯛꯁꯟ ꯀꯃꯤꯇꯤ AIPPCꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯦꯔꯥꯝ ꯍꯦꯔꯥꯖꯨꯠ ꯁꯤꯡ ꯑꯁꯤ ꯀꯔꯝꯅ ꯐꯥꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯍꯧꯗꯦ AIPPCꯅ CAB ꯑꯃꯗꯤ CAAꯒꯤ ꯃꯥꯌꯣꯛꯇ ꯈꯣꯡꯖꯪ ꯀꯌꯥ ꯑꯃ ꯁꯪꯁꯤꯟꯈꯤꯕ ꯂꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪ ꯑꯗꯨ ꯌꯥꯝꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯪꯁꯤꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯦꯔꯥꯖꯤꯠ ꯐꯥꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯅꯣꯟ ꯗꯦꯃꯣꯀ꯭ꯔꯦꯇꯤक ꯑꯣꯏꯕ ꯃꯑꯣꯡꯗ ꯐꯥꯈꯤꯕꯅꯤ ꯃꯍꯥꯛꯄꯨ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯦꯔꯦꯁ ꯋꯥꯔꯦꯟꯠꯅ ꯆꯤꯡꯕ ꯑꯃꯠꯇ ꯄꯤꯈꯤꯕ ꯂꯩꯇꯦ ꯇꯨꯃꯤꯟꯅ ꯀꯧꯔꯒ ꯃꯍꯥꯛꯄꯨ ꯐꯥꯖꯤꯟꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯔꯀꯥꯔꯅ ꯃꯍꯥꯛꯄꯨ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯈꯤ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯍꯧꯖꯤꯛ ꯑꯥꯟꯗꯣꯂꯟ ꯇꯧꯔꯤꯁꯦ ꯀꯦꯐꯀꯤ ꯑꯦꯒꯦꯟꯁꯇ ꯀꯥꯒꯤ ꯑꯦꯒꯦꯟꯁꯇ ꯑꯩꯈꯣꯏꯅ ꯑꯥꯟꯗꯣꯂꯟ ꯇꯧꯔꯤꯁꯦ ꯑꯁꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤक आंदोलननी असिगा केसुबु सरकार की अगेंस्ट बीजेपी गवर्नमेंट की लीड तौब सरकार की अगेंस्ट तौखिबा आंदोलन से मागी नियम नीति की मथक्ता तौबनी मोई की कनाम की मियोई की मथक्ता तौब नते हेराजित फारी से नॉन डेमोक्रेटिक वे द मांगोन फाखिबनी मांगोन केसुबु एरेस्ट वारेंट केसुबु पीबा नते अमसुंग मांगोन तुमिन्ना कौरगा मांगोन फाजनखिबनी अदो अखोई मांगोन अखोइना सरकार दा हाइनिंग इसे बीजेपी सरकार दा हाइनिंग इसे मांगोन यामना अथुबा मतमदा थादोकपिउ अनकंडीशनली थादोकपिउ नत्रदि अखोइगी आंदोलन से अतैसु अकनबा मोंगदा चथगनी हैना अखोइ फिरेब अमा लौरे अखोइगी ऑर्गेनाइजेशन की माइकैतगी अमसुंग अखोइगी इंडिजिनस इश्यूज मयाम लेरिसे असि अमबु सरकारना तौगे खोटके मागी प्लानिंग दा लेबसु लेते अमसुंग का अमा तौरगा इलीगल बांग्लादेशी पुनमक मोइसे पोसनबगी हिंदू राष्ट्र अमा सेमनबी वखलोन मयाम तौरिबनिना अखोइगी येलो मीसिंग से करमाने हिंगनी हाइबगी यामना अवाबा अमा ओइबगी तौबगी ऑर्गेनाइजेशन सिना आंदोलन से तौरपनी 7 clans कौबा आउटलेट अमंगसी उरिपोक हिद्रम लेकाइदा हांगदोखरे थर्मदुदा मणिपुर बिल्डिंग एंड अदर कंस्ट्रक्शंस वर्कर्स वेलफेयर बोर्ड मणिपुर की चेयरपर्सन सु ओरिबा सिंगमाई केंद्र के एमएलए हाइखाम दिंगोना अथोइबा मिथुनलेन की वारोल पिरेदुना सलाई तरेट की ममिंग लौदुना मिंथोनबा 7 clans कौबा आउटलेट अमा लमदम मसिदा हांगदोरको असि अखोइना थागतफम थोई आउटलेट असिना स्कूल यूनिफॉर्म सिंग मरांग काइना अहोंगमा ममलदा फंगनबगिदमक हांगदोरको असि लमदम मसिगी ओइनासु लाइबक फाबनी असिगुम्बा आउटलेट अमा हांगदोरको असिना लमदम मसिगी रेवेन्यू हेंगतहनबता नतना मियोय क्यागी सोर्स ऑफ इनकम ओइरगनी हाइखी थोरम अदुगा मरि लेनना 7 clans हौदोकलिबा थॉमसना हाइखिबदा लमदम मसिदा लैरिबा माहिरोय सिंगे स्कूल यूनिफॉर्म सिंग असि लैबा मतमदा ममल वांगमना खुदोंगसादब क्या मायoknari मरमदुना असिगुम्बा खुदोंगसादब क्या असि खजिकता ओइरबसु कोकनबा हाइदुना मियामगिदमक्ता 7 clans हाइबा आउटलेट असि हांगदोकपनि हाइखी थोरमदुदा सोशल साइंटिस्ट दनवीर लाइस्ट्रम अमसुंग एलाहाबाद बैंक के चीफ मैनेजर सु सरुक याखी मसाइबेम ट्रस्ट निंगथौखोंगना सिंदुना सही असि नवेंबर 10 दा मंगोलगानबी कॉलेज निंगथौखोंगदा पांगथोखिबा अनिरक सुबा डिस्ट्रिक्ट लेवल टैलेंट हंट मकोंगमथंग ताख्रबा मैरोसिंगदा ngasi mana mathum yenthokre निंगथौखोंग बाजार पब्लिक पार्क दा पांगथोखिबा थोरमदुदा खंगलबा महिरोय कुनमापनदा सेल की मना यावना सर्टिफिकेट अमदी असम खुदोल पोट पीदुना पुंगनिंग थवतखी प्राइस डिस्ट्रीब्यूशन की थोरमगा मरि लेनेना सोशल साइंटिस्ट डॉक्टर दनवीर लाइस्ट्रम फोंदोखिबदा हौजिक मतमगी अंगांगसिंग असि टैलेंट यामना लैबा अंगांगसिंगनी अंगांगसिंग असिबु तुंगदा अफबा मगुल लैबा महिरोय ओहेनगे हारबदि क्लास 6 तगी 10 फाउबगी मतम असिदा मखोंग सेंगना ताकपी तंबीखिबना अंगांगसिंग अदुगी कॉम्पिटिटिव एग्जाम सिंगदा माय पाकपा ओइरकनी अंगांगसिंगना एग्जाम दा मार्क यामना फंगबा खक पांबिगनु हिरम खुदिंगदा तंबीदुना तुंगी पुंसीदा माय पाकपा ओइरकना बहनबियु हाइके मणिपुर की पुआरी का सागोन रकबा वांगू बाजी लैहाउ मखोंगदा मैतै याकाई पुंग की थौरम ngasi सनामही इपागी सिंथापुंग लुप वांगूना सिंदुना पांगथोखरे थरमदुदा वांगू ग्राम पंचायत की प्रधान एल शरद अमदी केके मंगांग साना अथोइबा मिथुनेन सिंह ओइना सरुक याखी थरम की सरुक अमा ओइना मैतै पुया की मरमदा खंग हैरबा मियोय क्याना मैतै पुया अमदी मैतै की मैहोरोल की मरमदा वांगांखी Zonal Education Officer Zone 2 Imphal East District Sinduna Midday Meal Program gi makhada office asimaktada ngarang dagi hona chatharkiba block level cook cum helper training asi loishin krai training program aduda Imphal East District ki manungda leiba khangalaba school singi cook amade helper samanga yankhai romna saruk yaki program adugi saruk amoina khangalaba kitchen garden leiba school tara amade best cook tara da certificate amade mana piduna pungin thogatki
Manipur State Sumang Lila Council gi minyang makada tha asigi kunmathoi degi hoduna lakliba chahi lisingani kungi January 3 fawba chathagadoriba 13 rak suba Sumang Lila ningtham kumai gi ngasi nipani senba numita Peacemaker Artist Association gi lila mau ahum ningol ama miyam da kudol tamkre aiba manau bi MMG mau ahum ningol ama hairiba lila asigi director na Nila Daja Kumanni lila asina hojiki matam asida Chanabi ama oina imung amada mau ama lakpada anabu wakal punsi mahing amana machin manawgi oiba nungsibagi marida akaiba laktuna maromdom hingnana ba honarakpa singdege ngakhoktuna nungsinabagi lipuna punna hingminabagi paujel piri ay atawgi jelasida ay yorkibe ay punshira mayu nagada ko lang ping amadi lang ping nagada ko lang ay limanda yamna chawda leliye punshida kanpham thoktabada hena khanjin chon bagaina suka nipun kudimakta magi magi to ngamnaba potential am sarmu shodi ai paugi maraktan aten bebre amatangalo minase Taste of Imphal. Speedifying food delivery. Download now. Lagliba December 13 gi January 5 fauba Manipur Mountaineering and Trekking Association MMTN Sinduna Churachandpur District ki manung chana leiriba MMI Complex Lamdanda Youth Adventure and Water Sports Festival 2019 pangthuk cheragani District ki package oina lobi bagi khudong chabusu leijari Trekking, caving, boat race, rafting, motorboating khaktanatana camping na chingba event kaya amasu yaugadori Festival asida sarugyanabagidama contact tawbiyo Manipur Mountaineering and Trekking Association contact number 7005627984 natraga 7005165120 Break matungda mayam butaram no so boilonena makada pau pizare ngasi nongmanini asida ingbagi chang khangen henjelak pagalonena Nagaland gi Joneboto district ta angak pafangna untabadagi miyamna awaba mayuknare lambi kya unna kumjin kibana chathok chasin yauna lalon etikta chauna akaiba pire BSF ki kangbuna border area oiriba Assam ge South Salmara Mankachar district ke Borolia Gada Lab Jali Not Lalonba Kutpu Aba Tugai Kipagalina Sasinava Indian currency kya fagat pangam kre Mumbai da Citizenship Amendment Act ki mayokta miyam na sayol amarom kongjang sangshin kraba matung ngasi BJP na sinduna Kranti Maidan dagi pro CAA rally chat kre pamdaba thodok sing thoktanaba security force na akan section tharang lokat ke Hojik amuk sana bagi pau pangbigani All Manipur Football Association Amfa gi minyang makada Imphal gi mapal kangjibung da sathariba umpuni thoirak suba Sar Surachan Singh KCSI CBE Memorial Invitation Football Tournament 2018 gi ngasi sanakiba ahanba quarter final match da Lavan Club Shillong na Klasa Kainobu Panjil Mari anida maithiba piduna Lavan Club Shillong semi final sangkrai
Mathang sahida pangthokadoriba Tokyo Olympic Games ki qualifying final bout mai paktuna Olympic ta saruk yana balambi hena nakshin krai. Ngasi New Delhi da thinakiba kg angkhai mathoi gi qualifying bout World Junior Champion Nikhat Jarinbu yamna laksaba mongda Mary Kom na point mapan amada maithiba piki. Masigalonena China da pangthokadoriba lisingani kun Olympic ki qualifying da saruk yaragani. Karigumba masida Mary na mai paklabadi lisingani kun Tokyo Olympic ta qualified oigadoribani. All India Football Federation AIFF won All Manipur Football Association Amfa Amadi Golden Baby League India GBL ge media makada Nambol Kendra ge MLA and Lokene support togduna Ahan ba lemapupam Social Development Club Under 10 Golden Baby League lisingani dramapan kun ngasidage Lasal ground da hokre Tormaduda Lasal Club ki Sports Secretary o Dinesh Chandra Singh LSDC ki President o Ibotombi Amadi Lasal Club ki Publicity Secretary M Joina Atoiba Mithunglen oiduna boladu hogdoke ngasi ahuban mita sanakiba ahanba match ta kaino FC na KYVO kunfambu panjil mapan sino da maithiba piki aduga anisuba match ta na YSWC lemapopam makhana Herojit Football Academy bu panjil nipan sino da maithiba piki hojing ngasi nungthil da phone kiba Manipuri pause singasi gi maru pau puni minese Kanglei Paki Meira Press ki ningtamba kadai da chatkhrbage AIR Imphal gi e paw nainaba amadi Good Morning Phawba BJP Sarkarna tohankhre ibobi Police na phakiba main pack ki convener Dilip Kumar Thadorakre Khwairamal Kaithal gi ngari galida bomb pakhaiduna mioy ama sokle police na combing operation chathakre Chief Minister N Biren Luchinguna CAA bu sogatuna khangabokta miyam galonena rally chatkre Lilongi AR post manakta asaba bhoma mathamnamle Haumi Federation na ILP ki matang da CM da memorandum bishinkre Kangla Pau BJP ni lusingba sarkar na miyamu singna rakpagi mayokta Congress na khongjong changsilagani ibobi ngasi yuk thangal bazar gi ngari kalida IED pukhaikre laingang na miyang changbidaba lairaba praja sing muthanaba thongni ibetombi Mary Kom Olympic qualifying ki thinabada mai pakre North India da ingbugi chang khawang wangle state kharadadi freezing point gi makha da leikre Pandam INC ki chama kuthra marirak suba mapok kuman pangthokre BJP na sinjeduna leibak si miyamna Congress ta lei uhan daure Congress Manpack ki convener Dilip Kumar police na farure Manpack ki convener faraga miyam gi machin ngenma ngumgadam nate Manpack bom bokhai kre mayang sinni ani sokle Mary Kom Olympic ki qualify oikre Ideal Youth Club ki mapok kuman galone na Guinness World Record holder okre Afaba miyoi hena thorok na ba aikoi khudimangna afaba thabak tobo mi puning thogasi karamsya manaba thabak changbada paisa pingai leitrabadi aikoi de lakpiu CM Seran turan kadai gadai da piruno aikoi khangde CM na toguni haiba thabak oina utpangamle hairasu NFS ki phangpham thokpa chaktung phangdaba miyoi kya leiri district level talent hunt ki mana mathum yen thokre main pack na condemn torokni Aroi bada maru pom kana phongbigani Kana laijetra ba angang singbu miyamna minungsi utpiduna makhoi bu ngakpi sendibaga loinena thona happy ba mathau tai haina Manipur gi Governor Dr Nazma Heptullah na phongdokrai Manipur da yelhomi kanjanaba lakliba January amadagi lamdam asida ILP chanaba haunaba sem saba loire haina Chief Minister N Biren phongdokrai Lengak na CSO singi masil menaba honariba shina miyam gi khongjang mayol chumba ngamloi haina Manpack ki convener Yunamsa Dilip Kumar na haikrai Miyam na pamdraba CAA busogatuna BJP na miyam gi khongset ama sakene haibasi angak papoi haina CLP gi leader Okram Ibobina phongokrai Amadi MPCC na sinduna ngasi Indian National Congress ki chamaga kuntramari suba foundation de thorum pangthokrai
ngasi go na di matang sida Manipuri Pau lejare Times of Manipuri gi Manipuri Pau yang biru bising ba mukana kurum jare.